Arambai News Guwahati da Manipuri Pao tabiribasingbu ihan hanbamaktada chingangbam Susitrani na khurumjare hujing asigi samlappa mariba Pao sing lobirasi ngasi Alpha I gi ahaloreba luchingba Finance Secretary gi phamsu pairamba Jiban Moran gi surrender tawba numitni Jahi kuntra taret hena lalolubasi gi maroiba thodang kya puduna lakhiba masagi jahi humpumanga suraba Jiban Moran alias Jiban Asom masagi anaba henjilakpadagi layingnabagi damak surrender tawkhibani adubo ngasi numida sida lalolubasiga security ga kapnabagi thodokta Alpha gi makok thongba luchingba ama leikhidabagi paw lakli ngasi nongalamdai bongaigaw gi besimari da Alpha amsung Assam police ki marakta yamna makkanna khuthoknakhi Kuthoknaba asida Alpha gi Deputy Commander in Chief West Zone gi thodang puriba Dipen South laikhidre Police ki report matunginadi Alpha luchingba si security na kaptuna hatpane thodog asida Pudum Rai kauba Alpha gi cadre amasu phakhi Makhoibu changjafam piramba Yumbu Kishore Rai su chinkhum lawnabagi damak police na phare hairi adubo Yumbu asigi wafam matunginadi Dipen South police na surrender taw haiba yadana masagi pistol na makokta matanta kapsinjaraga sijabane security na kapaga siba natte hairakle Panbayai tha amamuki mamangda surrender tawkhiba Drishti Raj Khwagi mahutta Dipen South Lalholub asigi Deputy Commander oina hapkhibane Cheragasi dangarang additional DGP na pikiba report amagi makha taraduna ngasina DGP Bhaskar Jyoti Mahantana haujiksu thiba phangdana lariba ONGC gi employee Ritul Saikia Alpha gi custody da hingna lei hairi mahakna lariba dugi maphamsu khangbangam le Myanmar ngamkhaida leiba Naga Organization Konyak Union na Alpha gi mathakta warning tawbaga loinana kidnap tawriba miyoi adu asoi angam yaudana thadou loinana mafam aduda Alpha na changjafam loduna leiba yaroi haina warning tawkhresu hairi Nakalamaromda Army amsung Assam Police ka loinana Nagaland Police na Ritul Saikia kananaba rescue operation leptana changshili hainasu DGP asina makhatana phongdorakhi Assam Jatiya Parishad AJP gi President Lurin Jyoti Gogoina Mikhal gi result lauthokadaba numit nini humni da ngaraklaba matam asida Assam gi regional party asigi phibam sengdorakli Regional party asina sit yamnamak phangani haibagi asa thadokpagum urakli adubu government sembada AJP gi maroiba role legani di hairi Grand Alliance amasung BJP Alliance na sit nipumanga dagi hena phangloi handaki result asi top ama oigani su hairakli Nupi amadi naharol singna deciding factor oigani ahanba amasung anisuba tangkakta AJP gi result yamnamak phajagani AIUDFT BJP ga chap manaba communal party ni haina mamangi phirep adusu adumak phongdokhi Atai state mariga loinana Assam gi su mikhal gi vote masing thiba megi tang anidani mirep singi maraibak punduna thamliba EVM sing asidani party amasung mirep singna miyeng thamliba siso EVM thamliba strong room sing the candidate namaki meeting thamle adubo Golparagi strong room the wathok ama thorakre miyo yamana strong room the changnana ba hotnaramba du Congress na de RSS ki azeni harakle miyo yasigi mathakta hojiksu thi humba chathari saru pathar su strong room khaziliba fencing thugairambagi hogairambagi wathok ama thorakle masida ruling amasung opposition kangbuna amana amagi mathakta mara sinarakle Assam da yuhar habagi akiba hojiksu miyamna kaukthokpa ngamnadri awang nungpo asi akanba yuhar habagi zone manungda leibagi mathakta Dekia Juli hariba earthquake prone area manungda leiba maramna maruoina mathol wangba flat natraga apartment singda leiba miyoi singdi tumba yanadri ngarangi yuhar hakiba da khwaidigi hena atek akai thokhiba se Guwahati oiba maramna Guwahati gi flat nachingbada leiba miyoi singdi tasengna hojiksu yum manungda leiba ngamdana lambi da thoklaga yareknaba yauri anaba soinaiba amadi ahal nachingba leiba imung singna amuka hena awaba ma oiri masa matomta chenthokpa su ngamdaba thanglaga chatpa su khudong chadaba matomta langthoklamle kadai awabane Tasengnamakni yuhar habana sibadagi building ningkhaibadagi sibana helibane Inglisingamaga chamapan yankhaida Assamda tamthina hakiba yuhar adugi chahi humbudramuki matungda hadak hariba se karigumba second kuntra muktanga hena niklamba tarabade yamnamak chauna amangata thoklamgani haina expert singna phongdorakli Panbayai ngasi khaktadasu hanjin hojik phawbada Assamda mari mangarakti yuhar hakre
ngasi Guwahati gi MMC hospital da nongmada sino dasmik taret metric ton oxygen puthokpa ngamba oxygen plant thabak haukhre hariba sino dasmik taret metric ton asina cylinder chama oxygen thalanwa ngame hospital asigi oina nongmada mathau tariba si cylinder yankhai muktane marmaduna anuba plan asina nongbugi puthokliba chang asina hospital asigi oina de nimit nini chatnaba yagane maramaduna hospital asida oxygen amasung ICU gi awaba leiraroi hairakle Hokiba numit humni asida Assamda COVID positive oibagi masing yamnasu hengate yamnasu tathade phibam asida megi tang 15 dagidi COVID ki phibam phagalakpa yai haibagi thajaba phongdorakibaga loinana hojik phawbada Assamda lockdown thambagi phibam leite haina amukasu Minister Himanta Biswa Sarmana sengdorakre Teragasida yamnamang nungaitaba pawa moina Guwahati dagi mathaga Assamgi namrup tamna chenba night super bus amada tongba nupi ama gari manungda wantharakhe gari khamduna khudakta Jorhat ki hospital amada admit tawki adubu nupi asi kanba ngamkhide nupi asi gi antigen test tawbada mahak COVID positive oiramkhi mahaki misi asina handaki second wave ki COVID laichar asi kayamuk yamna sathibage haibadugi senglaba khudam ama oire Jiribam amadi Ferzol district ki lehauga chanana lasing wa amadi coffee pambina chingba park sana tharagani haina Khadi and Village Industries Board ki vice chairman Y Nilamani na phongdokre hauzik Ferzol district amadi Jiribam district ki Sovomphai village Phibok village amadi Boroi Khan village ki lam ekar chamaromda coffee pambi thananaba aduga lam ekar kunthadana lasing pabi thananaba thabak paikhatpa horagani hanasu Jiribam municipal council gi guest house ta ajukana sinduna pangtokiba thorom amada phongtokhi Forest Department ki makhada Reserve Forest oina Imphal East ki Lamlong block ki manung chana lariba Chingkhai chingda sakhangdaba miyoi kharana mai tharambadagi park sana lanmai chakre adubo miyam horoktuna kharamakaidi kanba ngamkhre haire Manipur University of Culture da GDC SSBD MC amade JNMDA gi mahairoi singbu MA da ming chalhalu haiba thamanga helaba dabi asigi matang da hojik fawbada waroishan amata purak pangamdaba MU gi VC authority amade academic council gi member khudimak khudaktagi pham thadokadabane MUC na michenoina lanai private school amada class athanaba hotnariba pangdabagi thong asisu khudaktagi lepkadabane kariguma makhal amatagi academic thoram sing chathaba yaroi haina GDC SSBD MC amade JNMDA gi Students Union na puna thadorokpa cherol amana khanghalakle Mitegi athoiba laifamlen oiriba lainingthau soraren gi konung Kobru Chingoi Chinglenda Handak Kuki Purupki Miyoi Kharana Ka Hinba Thong Kya Chatharaktuna Mitei Ipai Pugi Khubambu Amangata Thogan Batanathana Irat Thonina Chingbada Athingba Piduna Laglibasi Mitei Ipa Ipugi Mafamda Langjabane Loinana Mitei Namaki Mafamda Singnarakpane Ekoigi Lempu Oriba Kobru Chinglenbu Matam Laiba Kibikta Ngak Senduna Thamba Haibasi Chingmi Tami Amasong Miyoi Purup Khudingmaki Mathaudangni Haina Tarani Thoi Apokpa Marup Haunasang Laishram Khun Jaribon gi Luchingba Ahan Nauria Amusnana Presa Thadorokpa Chirol Amana Khanghalakle Ngasi Athengbada Manipur State Lengak na Thadorokpa Chirol amagi matungina Greater Imphal Pumbada Khudaktagi Containment Zone Laukthokre Amaromda Hairaga Samna Lockdown Laukthokpane Hariba Order asi numit 8 nigi oina chatnagane Hariba matam asida permitted activities singtanatana atai hiram khudingmak amadi mi chathok chasin tawbada thingle hairi permitted activities singi manungda haksel ga mari lenaba department sing oxygen puba gari sing healthcare workers sing pharmacy sing covid vaccine kapa covid testing amadi medical emergency gi chatpasing loinana health amasung security ga mari lenaba akhanaba department kharada thabak tawba employees sing essential service ki miyoi sing di chathok chasin tawba yagani hairi Nakalamaromda ima kaithel manungda natana atai mafam singda manama sing nga amadi mid yonba cheng hawai yonba wholesale dukan singdi ayuki pung taruk tagi ayuki pung 10 phawba hangba yagani aduga petrol pump singdi mahusagum hangani hairi electronic amasung print media gi office sing hangani asigi sumathakta Imphal airport hangbaga loinana masigi staff amasung passenger sing chathok chasin tawda athingba leiroi dawri Lainanabagi hotel sing hangani adubu restaurant ti thingani
acha thak thinba amadi cheng hawai pibagi service tawribasingdadi athingba leiroisu haire. Delhi da laiba Mizoram House anigi manungda ama COVID care center oina semdoklagani. Akhanana Delhi da laiba COVID naraba Mizoram macha singi oina thorangasi paikhatpani. National capital asida lariba COVID na naraba Mizo macha singi khalaga thorangasi paikhatpani haina Mizoram gi CM Joram Thangana phongdorakli. Delhi da laiba Mizoram dagi chatkiba doctor amadi nurse singna makhogi khudong chagadaba matungina thorang sinbinabasu mahakna haiki. Panbayai Delhi gi Basanta Bihar amasung Chanakyapuri da Mizoram House ani leiribane. Meghalaya da chahi tarani amasung nifumari S group ki miyoi singda vaccine kapagi thabak me amadagi hauroi hairakre. State lengak na SII habadi Serum Institute of India Pune da vaccine gi order tauki adubo vaccine karamba matam da tharakani habagi chapchaba matam hairaktri. Masi state ayambagi oina su phibam asiga manaramgani maramaduna karamba numittagi vaccine kapa hogodoribano habadu matam chana lauthorakani toigum sung vaccine kapagi online registration de jingnaba amata laitana makha chathabinaba state lengakna hairakli. Asida sunatana Arunachal Pradesh su hojik fawda order tawkiba vaccine tamak phangdriba maramna chahi nifumanga makhagi miyoi sing vaccine kapagi khongjang kharanigi oina yaithokre adubo priority group haibade health worker amade frontline workers single loinana chahi nifumanga mathaki miyoi sing vaccine kapagi thabak mahogsagum adumak chathagani hariba priority group asigi oina de center na dose lakh mariga lising nifumanga chanipanga humbudra pirakre haire. Paugi akhanaba likhunamagi matungina COVID anaba layingbada yamnamak mathau tariba remdesivir injection watpagi awaba Arunachal da mayoknaraklesu haire. State Public Health Laboratory Nagaland na awang nongpokta ahanboina NABL accreditation phangba state oikre. State Food Laboratory Certification asi hojikti international platform da ikai khumnagani haina Nagaland gi CM nephew Riona harauba nungaiba phongdorakre. Haukiba pung kunmari asida awang nongpoki state singi manungda hojik phawbada ngasi goina COVID-19 positive oibagi report lakraba state singi manungda Manipur da chahumga taramari, Sikkim da chamaga humbudra, Mizoram da chamaga kuntramapan amadi Assam da ngasi COVID ki anoba positive case lising ahum subna humbudra mapan ne amadi Assam da COVID anaba kuntaruk, Manipur da manga amadi Sikkim da ahum laikhitabagi pau lakli. Asumna India da hojik phawda COVID ki anoba positive case lakh ahum ga lising humbudra mapan gi mathakta phanggi baga loinana COVID anaba lising ahum ga chatruk nifumanga laikhitabagi pau lakli. Amadi ngasi gi oina hojik phawda India da COVID anaba lakh aniga lising humpu mapan makhai discharge tawkre. Hojik India da active oriba case masing lakh kuntra ga lising marfumari chanipane. Vote masing thibagi matam naksilakpaga loinana exit poll singna ngasidagi prediction tawba haunarakre. Exit poll ayambana West Bengal gi oinade Trinamool Congress na mai pakani hairi. Adubo exit poll kharanade BJP amasung TMC aniasi yamnamak naknana lamba tawnagadori hairi. Asumna exit poll ayambana West Bengal da TMC na seat chamaga kunipandagi na chamaga humbudra taruk aduga BJP na chama supna mapandagi na chamaga nipunipan phangani haire. Nakalamarom Assam da de exit poll sing da BJP na mai pakpagi prediction piri. BJP na seat yankhinipan na marfumanga aduga Congress na nipudagi na humputaruk phangani haire. Toigum song exit poll kharadadi state asida BJP amsong Congress ki marakta yamnamak naknana lamba tawnanabagi prediction piri. Nakalamarom da Kerala dana LDF na lead tawgani aduga Tamil Nadu dana DMK Congress Alliance na lead tawgani haina maximum exit poll da predict tawri. Panbayaba amagana exit poll kharagi matungina Assamiyam gi chada kunmathoina Himantabu aduga chada taramapanna Sarbanan Sonowal na CM oiba pame hairi. Laibagasi khwaidigi chawba car maker Maruti Suzuki na Haryana da laiba makhoigi manufacturing unit pumba thingjinkre. Masi medical gi mathau taba oxygen gas sungnanabagi damaktane. Asumna Gujarat da laiba makhoigi manufacturing unit singsu thingjinbagi warep laukre.
ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯩꯉꯥꯛꯄꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡꯅꯤ ꯍꯥꯏꯔꯛꯂꯤ꯫ कोविड केस हेंगलक्तुना ऑक्सीजन यावबा फमुंग वात्सिलक्पा असिदा मिदेंग थमलगा वेस्टर्न नेवल कमांड WNC गी मखादा लैबा हॉस्पिटल अहुम माइग्रेंट लेबर सिंग लायेंगनबगीदमक सेम सादुना थमख्रे। INHS जीवंती गवा, INHS पतंजलि कारवार अमदी INHS संधानी मुंबई हारिबा नेवल हॉस्पिटल अहुम असी माइग्रेंट अनाबसिंग लायेंगनबगीदमकता ओइना तोखाइना थमख्रे। अरोइबदा ngasi tentakpa maruiba pau khara हानगी प्राइम मिनिस्टर मनमोहन सिंह ngasi कोविड नाबा फरदुना एम्स ट्रॉमा सेंटर दिल्ली दगी रिलीज तौख्रे। महाक हौखिबा एप्रिल की तांग 18 दा कोविड पॉजिटिव ओइबदगी लायेंगदुना लेरखिबनी। राजस्थान की चीफ मिनिस्टर अशोक गहलोत अमदी महाकी लोइनबीसु कोविड पॉजिटिव ओइख्रे। महाराष्ट्र दा लॉकडाउन की मतम निमित 15 अमगा सांगदोकलबा याना लेरखली। कर्नाटका के मिनिस्टर सिंह मखोइगी चही अमगी तोलोब कोविड रिलीफ वर्क की दमक दान तौख्रे। अमदी वेस्ट बेंगल दंगसी अरोइबा तंकक की भोट थादनख्रे। ngasi gi oinadi Arambai न्यूज गुवाहाटी दा मणिपुरी पाउ संदोकचबा मतंग से लोइसनजबगा लोइनना ताबिरिबसिंगबो अमकसु हन्ना